Assalamu alaikum warahmatullahi wabarakatuhu. Tabirasi Thamoi Sengdoktuna Leigadabani. Masi Alima Farhana na Translator birakbani. Akhirat ki Thaurang haiba group adudagi lakthoksabani. Aikoina karigumba amotpa patra amada chana thaknaba haplaga chaw hairabadi maduda kanana su saningloi madugi mahut fazana chamthoklaga thamlaba asengba patra da haplaga chaba pamgani mawong asumna alana su amotpa thamoida mahaki rahmat hapide maram asina thamoi sengdoknaba hotnagadabani aduga insan gi thawai amadi thamoi gi gusaldi tobani